साथीना मसा ngamlaktabadagi Russiagi President Vladimir Putin gi Dr. Singh magi phamung nakanda sensinnakhre. Russiagi President Vladimir Putin na thangja numit ke anganbada mahak masa sathina ngamdre hairakibadagi Dr. Singh gi team ani mahak ke Presidential Quarters ta sensinnakhre. Russian Telegram Channel General SBR ge pau palladuna independent haike Mr. Putin na khudaki medical care mathau ta ke Phiba maduna mahaki paramedic team maduna ahianba Dr. Singh kauba takhe. Medical emergency adu pung ahum lom sangkhe madugi matungda Kremlin lusing badugi phiba madu phagalaki amasung mahaki chamber adudagi Dr. Singh thokhe. July kunitho irai numit ke numidangdagi July kulumdoi thangja numit phauba President Putin na mahaki medical care mathau takhi haina channel aduna haikhe. Ayuk pung amarom tabada mahaki residence ta duty da ladiba medical workers sing adu president gi kada samon tauke Vladimir Putin na sathi na masangamdre haina phongdokhe minute kun gi tungda president ge attending physician singa loina na Dr. Singh ge ahen batim ama kauke Dr. Singh adu na mateng piki amasung pung ahum Putin gi manakta laiki amasung president gi phibam phagalakrabagi tungda makhoi na magi chamber adu thadoktuno chatke. New Zealand Herald ki matungina Telegram channel adu hanagi Russian Foreign Intelligence Service SBR Lieutenant General amana Viktor Mikhailovich haiba maming sisinaraga chalaibane. Mamangdasu channel asina Mr. Putin bu lakadoriba chayol khargi manungda double amana mahud silagani amasung lakadoriba thauram singidamag deep fake technology sisinarakpa yai haina phawba phongdokhe nakalamaromda Russia na February da Ukraine landakhiba matungdagi Mr. Putin cancer na nare natraga Parkinson's disease nare haiba wafam kaya muk ngangnakhe. Tha khargi mamangda miya mamangda thokpa masung official oiba mifam kaya mukta Russian lusing badu masanikpa masung mahake makhong adu laitadaba phawba ukhe. Adum oina makhaidiba ngangnariba sing adu Kremlin na yakhide masung Russian lusing baduge haksang gi phibam khudingmak phana lairi haikhe. Haukiba tha kharasida president ge haksel gi matangda Ukraine ge enforcement specialist singna makhal kaya ge minamba pausing sandoi haibase nakhoina khanglibadune chahi kun hena Russia da lainga ki sakti pairakliba Mr. Putin gi haksangda karigumba mata laite hairiba pumnumag adu fake ngaktani haina Kremlin gi wangangloi Dmitry Peskov na haikhe. Ukraine amadi Russia na Grand Deal chathagraba matung tarakpada export taunabagi thabak paikhatpa hokre. Turkey amadi United Nations na broker oidaga Ukraine amadi Russia gi marakta Grand Deal chathakraba matung tarakpada Ukraine gi port ahumda grain export tauba yanabagi damakta thabak paikhatpa hokre haina official report amagi matungina phongdokle. Aroibada tabiriba pumnamakpu thagatchare.